Pumnamakpu Mangang movie review na taramna okjari. Ngasisu among mayamgidamak action thriller category da chanba Akira haiba Bollywood movie ama mupuduna lakjari. Nupi ojarabasu Thouna bu lairabadi punsida kodong thibak kaya laklabasu pumnamak mayoknaba ngammi haina uliba film ama khakni Akira. Film asi 2016 ki September anida release tawkhibani. Film asina fangkiba rating singdi IMDb da 10 gi manungda 5.9, Rotten Tomatoes da 33% gi fresh rating fangi, Google users na 67% gi like piri. Film asigi director AR Murugadoss. Film asigi story na Santha Kumar. Film asida maruoiba sakam langniba singdi Akira Sharma gi saktam da Sonakshi Singha, Akira gi mama gi saktam da Smita Jaykar, ACP Rane ki saktam da Anurag SP Rabiya Sultan ki saktam da Konkona Sen Sharma. Film asi explain tawba matam da soikiba langkiba yawrabasu ngakpiyo. Film asi ki ahoba sin magtada nupa aniga nupi amaga phaduna umang amada purai. Nupa ama nomaina he kap kibaga nupa amadu kanna chenkirame. Adudagi mahaksu kaptuna hatkre. Aduga nupi atuda nomai kap ke haiduna em tamnaba tungda flashback hangatuna mulai. Nupi amagi khonjel na background hairai. Mayamna hainaba lei punsi asida makhal makha kaya gi awaba kaya thengna halibasi aikhoi isada lotuna yaujariba Thouna adubu changyeng tawribani. Asumna pungning thawpa wahai kaya ama social media da nungtigi share tawnari adubu miyoi lak taragi manungda Thouna piba wahai asibu loksinbadi sumna tagi miyoi ama khakni. Adugumlaba wahai adu loksinduna Thouna leina hingba nupi macha ama khak aina thengnaki. Maha aduti Akira. Sanskrit da hairagana mathauna leibata natana ngakpi haiba haibani. Maha ase kayamu yamna mathauna lei kayamu khangma kali haibado khangnabagidama magi punsida ishorna changyeng kaya ama tawpirame. Wahe sigi matungda angang oiribi Akira na magi mapabu ngaiduna leiri. Akira gi mapadu mana su tadaba lon su thokdaba angang singbu takpi tambiba misangne. Isai ama sakladuna Akira hoigi imung manungdu haraukta yam leibagi mawongdu uli. Aduga Akira gi mapana mangonda khutna sign tawraga lonthoktoba angangsing aduga paw phawnaba ngamnabagidamak tambibadusu uli. Sigi matung Akira du moige miss Singha punna school halaklame. Lambi aduda nupa ani khak leibadu ubada miss amadi hainadaba phawrame. Hana nupa sing aduga thengnakrabagi mawong oina su tawi. Akira ga miss Singha aduga leiringaida nupa ani du gari thaujilaktuna hujiki oja nupidugi mamaida acid hajilame. Adudagi gari du kanna thauduna chatkre. Sigi matung police na nupa khara phagalaba tungda acid hajilamba miyosing ado kana khangba yawi hangbada Akira na ma khanghawi hairaga nupa sing adubu mathang yenglaklame. Akira na sum jenglakpada ngasai acid hajilamba misak adu police ta taklame. Maduragi nupa adu police na phajingkhre. Mathangi sinda Akira na school halakpada mana police ta masak takhiba nupa ado leiramle. Akira nupa adu ubada maning hanhanduna chale. Nupa adu na thang macha ama lauthoraktuna mamaida hairakpada khetkre. Akira adu mayum halaklaga yamna kapame. Mamana magi asokpa adusu hidak hapirame. Madudagi mahaki mapana self defense tawjanaba phunaba oina tamalame. Sigi matung ngasai mamaida acid hajengkhiba nupi adu mayumda putharaktuna mamai hangdokpadu mayamna yengnarame. Akira su yenglame. Nupi adu magi sakom adu ubada yamna kiba phawjarame. Akira su kirame. Sigi matungda nupi adu magumna victim oihurabi kayagi lefam aduda leirame. Mathangi numit amada Akira adu mapa amadi magi mamana bi kharaga loinana school halai. Maduda mamangda magi mamaida soan kiba aduga nupi amadana acid hajengkiba nupado nupi khara lakna duna leiramle. Madu ubada Akira na khutna sign tawduna magi mamai soan kiba nupa aduni haina hairame. Maduragi mapana amu khutna ingit tawduna phuruso hairame. Akira na changsilaktuna nupa sing adu phubaga acid hajengi haiduna acid bottle du lokthorakpada Akira ga bottle adu mugnarame. Akira na haisingna tawraga nupa du gi makhutuda khujemna yanbada nupa du mamaida masa mathanda acid to haijenjakre. Akira na adumna tawrubagi damak case hangalaktuna mahak court case thengnarame. Aroiba wayel ama tadri phawbadi chahi sudriba angang mayam leifam remand home aduda matam khara Akira du leinaba court na order thoklame. Sigi matung film horokpada background ngangkhiba nupi adugi khonjel na mu hairai. Akira bu mara leite haina unnabagidamak chahi ahumni changkhribasi. Sigi matung chahi 13 haukraba matungda mu lai. Hojik Akira du mapung marai pharaba laisabi ama oire. Akira du college sanaba thorakpada magi mamana hairai.
Nangi nabung ngasi lakani mana nanga aikhoi nisu Mumbai da punna leina ba hairakpani magi mamagi wadu da Akirana mahakti mafam atopada chatpa ngamnoi hairami mamana mu makhatara aina ngangbada marai tawgano nangi nabung na sida lakadoise matang kuirabagi tungdani aduna college su nganna halao Akirana mu mana nangi apamagi mayokda chatkhraga Mumbai nupi duga luhongkhibagi magi masak amuhna yengoi haikibadaine mamana mu masu macha singdo honabdasu waramlani aduna ikhoibu punna leminanaba hairakpa oirmale Akirana mana kaurido magi masagi mathi mayung sunanaba kaubo oiramni asukoi base ipaw amata hairakte aduga mana masa sena ngamdraga nutigi phone ga toroktana ai Jodhpur se thadolaga mafam amata da chatloi asi haramlaga Akira du college chatkhre mana college hek chatkibaga mabung aje su mayumda thunglare mathangi sinda Akirana class yauringaida mabu principal na unaba pami haiduna kokthokre principal gi khada changba matamdadi magi mamaga mabunga leiramle mabung Akirabu Mumbai da punaba wari habasu loiramle principal na harai nangidi yam pharabane nabung na Mumbai da imaga punna leirusi haribase sida nangna yaningdrabase karigino Akirana mu sir semester su howada ngairi ai mamangda su sahi mayam ama mu mangkhrabane ajena mu harai sir emission gidi Mumbai da line phangani Holy Cross Art and Science College ki principal do aiga munna khangnai Akirana hojik tamniba college ki principal na mu harai nang sidadi yengo higher study tambagi khudong chabasu leiroi Mumbai da chatlabadi higher study tambagi chance su phangduri bane Akira du makha takhidre asumna Mumbai da chatpa tarami Akira hoina mabungi manak yaubaga mama mabung manam hoina pochai singadu moina leigadaba kada pusilaga changkhringai da doorbell khinglak paduda Akira na thong hangnubada nupa ama leptuna leirami nupa du Akira da munni yenglaga yum onar male hairaga thokre adudagi Akira na amuk thong dolon sinkre Akira du khong thangba haubaga doorbell du amuk khinglai handak hangdolba matamda hujiki nupa do amuk leptuna leirame nupa dun Akira da hairai nangna lairiba yumsi onare magi manama silpana changlakliba nupa du Siddharth kaubani magi manawpani moiga punna leibani haina Akira amadi magi mamada masak taklame mathangi numitni Akira amadi magi mabung ajedu breakfast charingaida Akira su changlai mabung na hairai college principal du call laklambani sidagi na college du phau chatpada pung ani mukti changbani ado kaisu khalunu mafam du yauba local train mayam chenbani nang hangar handa adum chatpada kaisu waroi Akira na mahak hostel da oina leige hairakpada magi mamana karigi hostel da leigadono harai maduda mabung ajena mu adune kaigi hostel da leidoino hostel ki fees canteen fees kana da bada sel yamna tengani Akira gi mana mana harai aje kaigino nangna mabu force tawribati mana hostel da leininge adum leijasanu ma so adum suti leibada toina aikhoiga unaba laksani mathangi sinda college ki father ga Akira amadi magi mabung aje ga punna unarame father na Akira da kashuwaganu nangi nabungna loi wari lire nang sahi kaisu mangloi haraklame Akira na tamna mabungda hostel gi wado hangmo hairame maduda father na hostel senari ba nupi edu kausilaga ka ahangba leibra haina hanglame madu nupi eduna hana lakwa makhoi khragi bo room masi konadri tawudabu sir aikhoina sungchi sinadaba masing thadaba room number 17 adudi hojiksu adumak leiri maduda mabungna room number 17 do kaidoba yawge haibada father na mamang sahida ka atuda satri ama suicide tawduna sikhibadagi kanamta layu yade haraklame maduda Kirana ka atuda ai leige magi oina kaisu problem leiroi haraklame adubu magi mabungna ka adu leibidu pamlamde mabungna phana pamdrabasu Akirana sabnyungna leirege khankibadagi upai leiramde mathangi sinda Akira du hostel gi warden gi manakta leiringa da nupi ama magi phone mangkre haina complain tawwa changlame warden aduna mangkhibagi complain du register tawramlaga chatkro hairamle hoji Akira du room number 17 da changlai mana room adu da changkhibadu da atai chhatri sing adudi munna yengi Akira na changliba mafam du koichai chairaga chamo leire mathangi senamada numidangi matama ulai ACP Rane du magi makhada leiba police ahum amaga punna gari da lai madura maning na Rane da hairai sir ai gari do thauge sir se hidak khikta ngawo male magi wadu da ACP Rane na bapurao da onsilaga alcohol tester du pira u harame adragi khulai adu da mahana sor kami aduga manikta pisiltuna hairai aina thakliba yudo limit henbra yengo maning namu adu sir sarna control ngam hodrabadi kamai tongni magi waduda Rane na gari tu break khangpa pharaga bapurao da onsin duna hairai bapurao masi nauna changlakpani na aige control se test tawning ba male maning na adugi na te sir
ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯗꯕꯤ ꯔꯥꯅꯦꯗꯨ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯒꯠꯂꯛꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯔꯥꯅꯦꯅ ꯒꯥꯔꯤꯗꯨ ꯌꯨꯝ ꯂꯩꯖꯗꯕ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯇꯧꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯟꯗꯨꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯥꯈꯠꯅ ꯍꯣꯕꯦ ꯍꯣꯕꯦ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯇꯨꯝꯂꯝꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯁꯣꯔ ꯊꯕꯦ ꯊꯕꯦ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ACP ꯔꯥꯅꯦꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯂꯤ ꯕꯥꯕꯨꯔꯥꯎꯅ ꯃꯥꯅꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯨꯅꯨ ꯃꯅꯤꯛꯅ ꯑꯃꯨꯛ ꯑꯩꯕꯨꯗꯤ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨ ꯈꯪꯗꯕꯒꯤ ꯄꯥꯈꯠꯄꯅꯤ ꯌꯥꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯕꯥꯕꯨꯔꯥꯎꯅ ꯑꯃꯨꯛ ꯉꯁꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯃꯥꯅ ꯁꯣꯏꯉꯥꯝꯗꯅ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯛ ꯐꯥꯔꯤꯕꯁꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯖꯥ ꯑꯃꯅ ꯀ꯭ꯂꯥꯁ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯅꯤꯀꯤꯗꯨ ꯁꯥꯇ꯭ꯔ ꯈꯔꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯉꯁꯤꯗꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯩ ꯁꯥꯔ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯀꯤꯁꯤ ꯕꯦꯀꯤꯡꯗ ꯅꯨꯄꯥ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖꯇ ꯌꯥꯝꯅ ꯑꯐꯥꯎꯔꯤꯡ ꯁꯥꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯅꯣ ꯍꯥꯏꯕꯗ ꯅꯤꯀꯤꯅ ꯈꯨꯝꯃꯛꯏ ꯀꯦꯟꯇꯤꯟꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯆꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯄꯨꯂꯞ ꯂꯦꯞꯄꯒ ꯀꯝꯄ꯭ꯂꯦꯟ ꯄꯨꯟꯅ ꯇꯧꯔꯕꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔꯗꯣ ꯑꯃ ꯁꯤꯟꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯔ ꯁꯥꯎꯔꯞꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯇꯨ ꯍꯣꯔꯦꯟ ꯂꯟꯆ ꯇꯥꯏꯝꯗ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯦ ꯌꯥꯎꯗꯣꯏꯅꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯐꯝꯂꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯀꯤꯔꯥꯗꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯑꯣꯖꯥ ꯑꯗꯨꯁꯨ ꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯒꯤ ꯑꯀꯤꯔꯥꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯀꯤꯔꯥ ꯃꯇꯣꯝꯗ ꯄꯔꯥ ꯑꯗꯨ ꯃꯈꯥ ꯇꯥꯛꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯁꯥꯎꯅ ꯑꯀꯤꯔꯥꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯌꯥꯎꯅꯤꯡꯗꯕ ꯃꯤꯗꯤ ꯗꯤꯁꯇꯔꯕ ꯇꯧꯒꯅꯨ ꯍꯥꯏꯔꯛꯏ ꯅꯤꯀꯤꯗꯨ ꯑꯀꯤꯔꯥꯗ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯁꯤꯡꯗ ꯑꯀꯤꯔꯥꯗꯨ ꯀꯦꯟꯇꯤꯟꯗ ꯃꯥꯅ ꯆꯥꯅꯕ ꯄꯣꯠ ꯆꯩꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗ ꯅꯤꯀꯤꯅ ꯁꯣꯏꯕ ꯁꯥꯁꯤꯟꯅꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯄ꯭ꯂꯦꯠꯇꯨ ꯈꯣꯊꯔꯝꯃꯤ ꯑꯗꯨꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯀꯤꯔꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯈꯥꯗ ꯀꯣꯏꯆꯥꯏ ꯆꯥꯏꯔꯤꯕꯗꯨ ꯈꯨꯝꯒꯠꯂꯤ ꯑꯃꯨꯛꯁꯨ ꯅꯤꯀꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯅꯤꯛ ꯑꯃꯗꯤ ꯔꯥꯅꯦꯗꯨ ꯒꯥꯔꯤꯗ ꯄꯨꯟꯅ ꯂꯥꯛꯏ ꯔꯥꯅꯦꯅ ꯐꯥꯒꯤ ꯇꯧꯔꯒ ꯒꯥꯔꯤ ꯑꯗꯨ ꯃꯥ ꯊꯧꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯅꯤꯛꯅ ꯌꯥꯔꯅꯤ ꯁꯥꯔ ꯑꯩ ꯑꯗꯨꯝ ꯊꯧꯒꯦ ꯍꯥꯏꯔꯛꯏ ꯔꯥꯅꯦꯗꯨ ꯆꯨꯔꯨꯞ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯏꯇꯔ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯗꯨꯗ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯥꯅꯦꯗ ꯁꯤꯠ ꯃꯈꯥꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯃꯥꯅꯤꯛꯅ ꯁꯤꯠ ꯃꯈꯥꯗ ꯂꯥꯏꯇꯔ ꯂꯩꯕ꯭ꯔꯥ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯛꯄꯗꯨ ꯎꯍꯧꯗ꯭ꯔꯗꯨꯅ ꯔꯥꯅꯦꯅ ꯈꯪꯂꯥꯎ ꯂꯧꯔꯛꯄꯗꯒꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯝꯃꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯦꯡꯂꯝꯃꯤ ꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯂꯤꯕꯁꯤ ꯉꯁꯥꯏ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅꯤ ꯃꯥꯅ ꯊꯧꯔꯒ ꯅꯨꯄꯥ ꯑꯃ ꯇꯣꯡꯂꯛꯄꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯁꯥꯎꯅ ꯄꯤꯔꯤꯕ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜꯁꯤ ꯑꯃꯠꯇ ꯎꯗ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯃꯥꯅꯤꯛꯅ ꯅꯪꯅ ꯄꯨꯂꯤꯁ ꯒꯥꯔꯤꯗ ꯊꯣꯝꯖꯤꯜꯂꯒ ꯈꯣꯟ ꯀꯜꯂꯤ ꯀꯩꯅꯣ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯁꯥꯎꯅ ꯑꯃꯨꯛ ꯀꯩꯅꯣ ꯄꯨꯂꯤꯁ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁ ꯑꯃ ꯂꯩꯕ꯭ꯔꯥ ꯅꯣꯏ ꯁꯤꯠ ꯕꯦꯜ ꯐꯥꯎꯕ ꯑꯃꯠꯇ ꯐꯥꯗꯦꯅꯦ ACP ꯔꯥꯅꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯪꯀꯜ ꯅꯪ ꯇꯛꯈꯥꯏꯔꯝꯗ꯭ꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯆꯠꯂꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪ ꯍꯥꯠꯄꯤꯗꯕꯒꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯣ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯁꯥꯎꯅ ꯔꯥꯅꯦꯗ ꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯒꯤꯁꯦ ꯄꯪꯉꯥꯡ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯔꯥꯅꯦꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯈꯨꯠꯀ ꯊꯤꯜꯂꯤꯅꯦ ꯅꯪ ꯄꯥꯝꯃꯤꯁꯦ ꯌꯥꯝ ꯅꯣꯟꯖꯅ ꯍꯥꯏꯕꯗꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯦ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯔꯦꯁꯄꯦꯛ ꯈꯔ ꯎꯠꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯔꯥꯅꯦꯅ ꯑꯣ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ ꯔꯥꯅꯦ ꯍꯣꯏꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯁꯥꯇ꯭ꯔ 2-3ꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯏ ꯃꯗꯨꯗ ꯕꯥꯕꯨꯔꯥꯎꯅ ꯁꯤꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯒꯅꯨ ꯃꯥꯁꯨ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯈꯪꯗꯗꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯁꯥꯎꯅ ꯑꯩꯒꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ FIR ꯑꯃ ꯄꯥꯜꯂꯣ ꯕꯥꯕꯨꯔꯥꯎꯅ ꯑꯃꯨꯛ ꯀꯩꯁꯨ ꯂꯩꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥꯁꯤꯒꯤꯕꯨ ꯌꯥꯔꯦ ꯁꯥꯔ ꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯥꯇ꯭ꯔ ꯈꯔꯗꯨꯒ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯐꯦꯁꯔꯗ ꯐꯨꯔꯝꯃꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯂꯝꯃꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨ ꯃꯣꯏꯒꯤ ꯌꯥꯝꯂꯕ ꯁꯥꯏꯟ ꯑꯗꯨ ꯇꯧꯔꯒ ꯀꯃꯤꯁꯅꯔꯗ ꯑꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯗꯥꯏꯔꯦꯛ ꯇꯧꯅꯕ ꯈꯟꯅꯔꯝꯃꯤ ꯃꯥꯅꯤꯛꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯔꯥꯅꯦꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯔꯥꯅꯦꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯒꯅꯨ ꯌꯥꯝꯅ ꯊꯨꯕꯗ ꯇꯛꯈꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯛꯈꯥꯏꯕ ꯍꯧꯔꯛꯄꯗ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇ ꯑꯁꯣꯛꯄꯁꯨ ꯌꯥꯎꯔꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯐꯥꯎꯕ ꯍꯟꯗꯕꯗꯨꯗ ꯃꯥꯅꯤꯛꯅ ꯅꯣꯡꯃꯩꯗꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯕ꯭ꯂꯦꯡ ꯐꯌꯥꯔ ꯇꯧꯕꯗꯗꯤ ꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯑꯀꯤꯔꯥꯗꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯂꯝꯗꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯀꯃꯤꯁꯅꯔꯗꯨ ꯌꯧꯁꯤꯜꯂꯛꯏ ꯑꯀꯤꯔꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯍꯨꯟꯗꯣꯛꯂꯝꯕ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯑꯗꯨ ꯂꯧꯈꯠꯂꯒ ꯀꯃꯤꯁꯅꯔꯒꯤ ꯃꯅꯥꯛ ꯆꯪꯂꯒ ꯗꯥꯏꯔꯦꯛ ꯄꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯣꯏꯒꯤ ꯄꯣꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯐꯨꯕꯤꯔꯛꯑꯦ ꯃꯊꯪꯒꯤ ꯁꯤꯟꯗ
Manik Rane amadi Rajesor Baburao Makong Hamba Ngaina Lambiki Matayama the Garito Kamlaga Wari Shaduna Lady Ngai Kangaudana Karama Torolaga Soroki Nakal the Paiduna Ladyba Nung Aduda Yeshilame Makoina Pantaba Taudara Chensilaga Yenglubada Gari diver adu Kongang Watakidre Rani and Hari Magi says Shijarihina Kalaga Lakomale Sitpil Suamata Fade Maning Namu Sir Magi sit tire Supokaire Aduga airbag Sumato Mata Tautre Rani Namu Toroli by Spirit Aduna di Kaide Hinduri Tanzado Rajesorna Soli Banupadu Mogi Gari the Hablaga Hospital the Pukana Harami Adubu Rani and Canada Matamang Batabangni Heraglame Babra Namu Kaido Rage diver to Shira Harapada Maningna Shiba Male came the Lengi Treheri Maningna Karatuki Maning to Hagalaga Yang Budadi Chauraba Peg Amagi Manunda Yamla Pasempa Miautun Later Ure Mana Rani Bukosindra Yangale Rani and a Pegadu Yangdun Heragi Shanbam sees Chaurana Karor Humbudra again a Karor Marifu Fauba Urangani Aduna Selse Kaidoshi Haveno to the Maningna Sarna Pamatu Hirao Haraglame Rani and a Shanpam do Tamzilaga Makoi Yenana Bahirami Adubu Raje Sori Tauriba Mong to the Ya Yaning the Bagimong Ulambe Makoina Celia Begadu Tangat Naba Honoring Idang Masaimakai Yanmang Duna Leramba Gariki Diver to Galai Begadu Puki Ubada Tado Hina Sulari Aduga driver Aduna Phone Town of Honoring Ida Rani and a car gimaning the Yariba Karzek to Loktolaga Nupadu Lukam that Tom de Lame Tauriba Mong to the Raje Sori Pakatpana Nuidibani Matangishinda Mayadu TV Yenduna Lady Rani Su Barum the Toroktura TV to Yingli TV to the Hurans in Tito Bagi Power of the Sumun the Yanglame Madu Yang Rani do Mafi Shasilame Mayana Kaido again of his Shasilido Salaga Haira Nasidina Sado Mood later Brahari Ranina I Tabakra lady Madu Mayado Munna Rani the Yanglay Ranina Makam Tarai Nang aside the later so I pon the Yana Luba Wari Masake Mayado Mapam Dagi Tokuna Songi Ka to the lake Ranina Manik the Cold Tauraga Powie and Trahirami, Maduda Maningna, Yangi Shar Hina Kumlay, Ranina Makam Tarai, Atopa Hurans in Tiki Pau, Mayanduna, I call a Tauru, but Havak to give Pau do not take. I call Hosiki in the Lebayare, Ado, I Haidoshe, Munatao, I coina, a soy Amadita Okre, Cars Jake Aduna, Tomadu, Mamma that Tomagi, look come down in a Tombre, Aduna accident that Shiba Man the Basue, Aduna Nangna. Postmortem report to Kumna Yanshilo. Aduga Baburauga, Rajesorgasu Pazana, Pashado, Kaidosiki Hypedo, Hangno. Aduga I have number Anova Amasu, Hirake, see in a Pirani, Sida Pauxum Ponasi. I see Haraka number Adu, Hiraglame. Matangishinda Mayadu, Mamanaba Aniga, coffee shop Amada Unarame. Mayana Ngasai, Rani and a Wari Shaki, but Singadu, Luna video Namhodu, Mamanaba Anida Ulame. Maduda Mamana Bamana, Nandi Kamina record a sitter in Hari, Maduda Mayana Wari Lirei. I give bedroom that Dovere Cone. Nasita Gita, Taramatoki Mamang, the hotel that reads a Tarapada, I should have a yauki. Maduda SCP, I give number address Kaloki, Aduga KSD register Tokide. Aduga Mana, Siki Loader Ibu Tado Piraki, Adugi Matung Mana, I give him the Langing Momatam that Adum Lai. I a hundred tika shoes serious in a lokide. Ma police Nina Magi Matau Ama. Sum la boy kalame. Adu kona romantic o shelakpagi maunga tokshelapudra isada hainadaba maunga mapaurai. Kaingu mana parak turak taura asu haidana aina hapta mu mamangda camera se fit tokshin mane. Adu mapa chana ruba haikatra hojikti aigi khutta yamna maman yamna ba posak ama leire. Adutagi ni aina noini da call taurak libido. Akoina plan phajana taurabadi moidagi paisa singdo loina lokthokpa yani. Mamana Badunamu, police kimi nataba oiradi tabakse, I coin a line at away. Adubu Madi ACP ni oirido. Kaigumana kitang the heck concrabadi. Sasinaba case ama register tauraga I coy was sweat in a hatkini. Mayana mu. I coin a plan pasana yalabadika shutora. I coy Gorak Purda Salaga, Mapam to that Nungaina, Henguraga Loiricano. Adubu Mamana Aniduna Mana Hibawado. Yadana Hotuna Sat Cray. Mayado Holaga Makoi Anibu, Tanara E. Aduga mo hairai nakoi ani ngasigi numitse mun khalaga hayeng hairo adubu man hariba wado mamana ba anido yadana chatkre tanja adu asomda su cafe adudagi mi khara hawalaga thorai mayadu amu ngasai moina phamli ma pham aduda hanjilaktuna phammi mana moina chagi ba sing adugi bill pe ke haiduna bag ta humjalba matamdadi
मागी हैंडी के मधु यौरमद्रे मयाई पापा खन्ना वेटर की मनाक चंगलगा सिदा लागलगा पार्टी तौरम मी सिंधु नुंगती की लागपर हंगलमे अदुबु वेटर दुना खंगदे हाइना खुमलई मयाना मागी कैमरा टेबल दा थमलंबदु मांगख्रे हाइबदा वेटर दुना आईदी उहौदे हाइरई अदुगी मयाना मोइसिंग अदो मसा खंगबा यावब्रा हाइरई मधुदा वेटर दुना खंगदे मखोइदो होली क्रॉस रोड कॉलेज की छात्र सिंगदी माली हाइरलमे मथंगी सिंदा होली क्रॉस रोड ता वर्ल्ड डिसेबल डे पांगथोलमे कॉलेज मनुंगदा कॉलेज की फादर न चलाइबा मना ताथिबा वांगांग ngamjadraba angangsing school amasu leiribani hairiba angangsing adugi mamangda wa khara ngangnaba Akira bu stage da kaushillami Akira na wa nganglakpadu oja nupi amana khunna sign tawduna angangsing aduda taklami mana wa khara ngangba horakpaga Nikki na microphone maridu lona asomda satokre maduragi Nikki ga leminariba nupa aduna connection problem leiba male sir hairakpadagi ngahak sum ngaidun lei adubu microphone adu sum yadabadagi father na Akira adu makhada kum haiduna ingi tawrei Akira na makhada kum tharakpatuda mayam su sanna ba hogana bahuri father amadi atopa guesting adu su hogot ba horopada Akira na angang sing aduna makhunna oina sign tawduna mana hainingba wasing du phongdoklami madu ubada ngai chat ke tawramba sing adu su phamtai mathangi sinda SP Rabiya du police station da lai Rabiya du masasu wai sangdrabane man hek Europaga Rane ga thengnare Rane na hirai madam amuk sida lakpire madam ki transfer masing sidi sensory yaiba soidre Rabiya na mu asumba sat ki hairabadi sumba su adum thengnaba tabani sir Rane na Rabiya da maha matom da lakpra imung manung Europra hanglame madura Rabiya na ma matom da lai hirai Rabiya du manung sangkhibaga Rane gi phone da call ama laklame call du paikhaluba matamdadi mana ngasai wari sakhibagi record adu thajilai madu tabada Rane du soi laukre phone adu kakhraba tungda Rane na halaga tawbuda su switch off laikre mathangi sinda Rane du magi office ka du matha sana phamduna lairi magi manakta bapurao amadi Rajeshwar su leptuna lairi Rajeshona akhoi yam chekindaba yararo herei Rane na mu mana dumai tawni haibase ai nomata fau khalludabane magi yumsu solon kre aduga ma su lot kre phone su switch off laikre madi sex worker nina amada musat amada mu koi chat pane aduna mabu phaba habse irai lairoi mana seldo magi share harakpa natraga pulapiyu harakpa su yai maga kanaga pulibano haiba su khangdri aduna wapam se nakong ani shonba yade sida ma hairiba si mayabune mana natana record tu lobinaba lairoi haina Rane na khangi Tanjadra manik changlakuna hairi sarda call tawra ambado prepaid number amadagini aduga sim card ado college satri amagi mingda issue tawbane asi haraga CM official ai aduga maning na makha mu tarai Holy Cross College ta first year term bi satri ne mathangi sinda Akira adu college ki landline phone adudagi mayumda paisa awar pa hiring aida Nikki changlakuna phone adu connection mutale Akira adu sauna Nikki gi makhutu pairaga laithek makut khuto mi siklaga yam henjilakanu hairam laga chatkhre mathangi sinda Akira du mafam amada potha ge haiduna phamtharakpaga Nikki ga nupa kharaga leirambadu ure nupa amana Akira da attack tawge haiduna changlakpada manakta leiriba gamla da hauriba pambi edu pairaga gamla du ga loinana nupa du gi mangsamda thomlakpada nupa du phring chonglaga laikre adudagi nupa ama mukchangge tawrukpada nupa amana khamlami Akira du mafam adudagi hawkalaga amuk chatkre nupa amana kanagumba amada phone tawkre mathangi sinda nupa mari manga muka Nikki ga punna Akira bu thibalai Akira na kithi kirum tawbudu ubada nupa amana nang kirabra hairai Akira namu aibu ngapiyu ai chahi mayam amasu amu mangkhrabani aina noi amu phudara abadi aingonda problem amu tholagani magi wahaidu taabda mayam du ngai nupa du hairai o nang sida lolibase aikhoi phudanaba oire nupa amana maga wari makha tana sanaranu hairaga kin thilakpadu pharaga Akira na hirai ai noiga funaba pamde aina haise munna taw aigi kari asoiba laikhre noina aingonda asuk yamna yengsilebase nupa amana mu sangsilaktuna Akira da phuge toropada Akira na nupa do oina fudakhre Akira nupa singdo loina fudarame adumna tarokpuduradi Nikki du Akira bu kiba phaurai mathangi sinda ngasai phone mangki haina complain tawramba nupi adu chokidar adugi manakta laktuna hirai David pujana haibada nangna ai unaba pami hai kaikino David na kasu thudokpa leiteda sum headphone sijanaraga nangi phone dagi isai tabadu ukhidre adugi sum hanglambane nupi aduna mu aigi phone do huran kiba kuire missing register ama entry tawramnabane kai leirage
David namu kashu leida sum hangbani phone do phangbaga I hairak lage ngasai makai sanani ba wari ado Baburao ju mamai du khabar na khanjilaga lona taramni bani magi masak ado khangdana ba ngasai makai khabar na mamai da khumlaga khabar paba sadro leibani aduga amuksung ngasai simgi mingdu kanada leibano khangbadagi college adu laklaga nupi do masak khangdongna ba makhoina honabani Mathangi sinda Baburao na Rane da wari pumalirami Rane sumangonda phone tawralibadu huranba phone amadagi ni haibadu khangle Rane na hairei masina takpadi phone adu huraliba misak ado college hostel da soidana laigani phone huraliba mi ado hostel senariba mi oiduna khangdri kanda aikhoina oina khangdoko mathau tai no any magi mayum amadi hostel do kupna senaba lekono Mathangi sinda Rajesorna Mayadu yumda halakle haina Rane da pau tamlame Rane na mayadu punduna thammu haraklame Hojik ngahaki matungda Rane du mayagi yumda lai mahana mayada wahang pangka tawrame nangna record adu lawraga aibu threaten tawduna paisa adu lokthongna bo hona banatra nangna kamdongna record adu lawi hayo maduda mayana hindi cam tawraga record lawuni hairei Rane na camera du kai laigre harakpada mayana coffee shop tagi huran khre ai misak tu di khanghaudre tawda bu misak to Holy Cross College ki chatrani hayo de khangi Rane na makhata namu nangna coffee shop tu ta kaidawa chalubana Maya adu karisu khumde Rane na sauna muharai nang coffee shop adu dak kaidawa chalubana achumbada hayu natrabadi nang namai soidana thugairani adumai tawradi nang nungsiba su phanglaroi aduga nangi customer su phanglaroi kari ginang na camera adu coffee shop ta puribana Maya adu handakti igik tawraga magi marup unarubani hairakpada Rane na video do moi ugraba hairai adubu Maya adu khumdana tumina mulaikre Rane na nomai satolaga marai bakta namlai aduga amuksu video du moi ukhibra hairakpada Maya adu mangak nomi Rane du phamlambadu hawgalaktuna Rajeswar amadi Baburao do onsinduna hairai hujik video adui matangda khangba mioi ahum amagasu leire mana punmakse loina manghangadawre Rane du sumleblambadagi chokri da punduna leiriba Maya du kautharai Maya du chokri duga loina na longna taduna makoge sinduna siramme Mathangi sinda Rabiya du Maya gi amda lai Maya du matomda sijaba manaba thauri yansinduna thanamle Rabiya na kumna yenglaga harai mahak se suicide tawdringai da yamna kapkhiba male wahidu tabada maning na harai sume madam ai shu admai khale ma ka hena kapam dong male aduga masa siju yam thamoi soba wakal nungai taba manbagi mami ama sutai magi si suicide soina oini da madam Rabiya na mu magi khajaji ju ipum pome kana gumba mana hana kana thakhiba su male aduna maram oiraga ma kappa oiramba su yai adugi matung hatolaba tungda miduna ma se thauri yansilaga thanamba oiramba su yai wahidu tabada malik tu ipa pakhatli pakhatpadu phajilaga hairai adubu madam manungdagi thongdi lollamni basidi Rabiya namu malik nangse haiba singba khara wale mi bu hatolaga manungda thamlamba haibase yana liraba technique amani magi computer gi hard disk su leiramdre aduga magi phone su leiramde aduga magi phamunga da charger ama lehobududi urakpra malikna cell phone gi charger du natra hairai Rabiya namu cell phone gi charger natte video camera gi charger ni charger leiraga camera di leiramdre Tanjadu da courier gi nupa ama lai courier adu nabiramni bapotu Maya gi credit card ki bill oiramle mana credit card adu sijanaramba mafam sing loina details yawramle Rabiya na Maya na toina chappa mafam sing ado thido aduga ma matomda chapra natraga mamanabi singa chapra haibrusu yingtho haina manik ta hairame asi haraga credit card ki bill adu paisilu haina manik ta piraga chappa hobaga Rabiya adu amu hanjilaktuna credit card ki bill adu loksilame Rabiya adu manik ta iching chingnaba amasu phawre somda mung manik na hojik tawkhiba thabak singdu loina Rane da tamlame magi manakta Rajeswar su matha sana phamle Rane na harai Rabiya do thabak ama tawda pukchel sengna tawbane aduna share khara piraga mabu tumin lehen ba haibase kaishu yararoi Rane na makhata na manik to onsilaga mu harai nang case to sum yengdamang yengchilo aya ba saraga wa ngangnuno case sida aikhoi chenai haibase Rabiya khangandana ba honagadabani masawai sangdraba mana kyang koina case se paiba ngamni yengba tabane ngasai credit card ta phangkhiba mafam ahumdu chatchatuna thijinbadagi ikon konba coffee shop aduda Mayana pullamba mamana ba ani dugi location su khangbang ngamle Rabiya na nupa ani dugi location tu manikta phone tawduna hairaklame mathangi sinda nupa ani du Rane hoina phaduna puraklai aduga manikna Rabiya da phone tawraga hairaklame Madam makhoido gari da puraga lakpada turning point amada gari gi speed taptharakpa tanja tu lawraga chungtharaga chenkhre somda mu Akira amadi Akira gi manamagi manaupa Siddhartha ga wari sabadu Akira gi manaman lona uhorame Siddhartha changkhibaga manamana Akira da wari sarami manamana Siddhartha ga wari sarabasu
इचम चमना मरुप अमगुम सानौ हायरक्लमे माना अदुगी वादु हायनब होनबदा अकीरा गी हौखिबा पुंसिदा मतम खरा रिमान होमदा लाइरुबदु फाउ पुथोलगा nganglaklamme अकीरा सु ज्ञान तारादुना मदुगी नमक करिसु वारुगनु आइमागा मरी लेनरोय हायरक्लमे हुजि हॉस्टेल अदुसु सुति लेबगी छात्र सिंगदु मयुमदा लोइना लेनखरे राजेश्वरगा बापुरावगसु हॉस्टेल अदुदा हानागुम सेनबा लाई अदुबु मखोयदि सुति लै खंगबनते अकीरा दु मागी रूम मपा यरोपदा थोंजिनदा बेग अमा लेबदु उरई अकीरा दु मनिंग ममांग हाफे ओंथोलगा येंगलगा कनामता उदबदुदा मागी खादा चांगलक्तुना बेग अदुदा यावरंबा पोचै सिंगदु येंगलमे थंजादुदा बाबुरावगा राजेश्वरगदु चांगलक्पदुदा अकीरा दु अफिंग अफाय ओइना कना कनानो हायरक्लमे मदुदा बाबुरावना अखोइसे हॉस्टेल सिदा छात्री अमा थिबा लाकपनि अदुबु सुति ओरमले मदुदा अकीराना थिरिबा छात्रदु करि मिंगनो हायरकपदा राजेश्वरना रियर कौई बीकॉम 3rd ईयर नि हायरई अकीराना रूम नंबर कयानो हंगबदा मदुगी पाखुम पीबगी मुहूर्त बाबुरावना कैमरा दो पाइखटले मदुदा अकीराना पोसिंग असेन आइगी नते अदुना थनमु हायरगी बाबुरावना मु कैमरा सि कायदगिनो हायरकपदा अकीराना आइना ngasai हायग्रे अदु आइगी नते हायना राजेश्वरना मु मोबाइल अदुदा यावरिबा कॉल लिस्ट अदु येंगलगा ACP की नंबर डायल लिस्ट ता यावरिबसे कमाय तौरिनो हायरक्लमे अकीराना मु कनानो ACP हायबबो बेग से नोगिरा मपानदा थोंजिन मपालदा लेरंबने बाबुरावना कैमरा अदु ऑन तौरगा येंगनुबदा ngasai रानीना वारी छाबदा लोना नमखिबा वीडियो अदु थेंगनरे मदुदगी मखोइना अकीराबु फादुना पुरई मथंगी सिंदा राजेश्वरने रानी अमदी मानिकतु उनरमे रानी दु कैमरा अदुदा यावबा वीडियो अदु येंगले मानिकना हायरई कॉलेज स्ट्राइक तौखिबा अदुदसु माना कमिश्नर दा कंप्लेन फाइल अदु सिनखिबने रानी ना राजेश्वर ओनसिंदुना हायरई नोय मंगोंदा वीडियो सिगी अतोपा कॉफी थम्ब्रा हंगलब्रा राजेश्वरना मागी रूम दो सिटनाना येंगले अदुबु कशु फंगदे हायरक्लमे रानी नामु वीडियो सिगी मतंगदा मा अतोपदा हाइखिबा लई हायब्रा मदुदा मानिकना मागी बेग नते कनाना थमनलिबनो खंगदे हायबो हाइसे अदुम हंजिन हंजिन खुमदुना लेरे रानी नामु अखोइना फारिबा मखोइ अहुमसिना कनागुंबदा वाफमसे हेक हायरंबा थोकलबदी अखोइना असुकुइना वाना होनरक्लिबसे अरेमा लोइ तागदोइने अदुना अखोइना अथुबदा कै तौसिगे हायबदो खनबा अमा चंगी अदुगा आइदी होम मिनिस्टर उनाबा नासिकदा चटलनी मफमदुदा आई नुमित हुमनी मुक्ति लेरकनी हारिबा नुमित हुमनी सिफाव मोय हुमदो हिंगदुना लेरबदी खुदों थिनिंगाय ओइगनी अदुना थाबकसे आई लापा ngaइद्रबसु नोइना अदुम लोइसिनख्रो मफमदी अखोइना हेक पांगथोकवा मफमदुदा ग्यान तारबरा मथंग चिंदा ngasai मायागा कॉफी शॉपता उनखिबा मखोइना फारगा पुरकलिबा नुपा अनिदुगा लोइनाना अकीरासु उमंग अमदा पुरगा लाए राजेश्वरना मानिकता मखोइ अहुमदु हानबा ऑर्डर तौरए मानिकना नुपा अमा हाटपगा नोंगैदु अकीरादा एम हेक तौरकपगा मानिकी फोन अमा लाई राजेश्वरना हुजी कॉल ओपगे मतम नते हरकपदा मानिकना तौरकलिबा कॉल अदु ACP गिनि हरकलमे कॉल दु हेक पाइखटपगा रानीना हायरई नोइना नुपीदो ओनना फारे फोन अदु हॉस्टेल दगी कनागुंबा अमना हुरालगा फोन अदु सिजनदुना आइंगोंदा थ्रेटन तौरपने अदुना नुपीदो हातनो तंजादुरा मानिकना सर आइगी फोन सी बैटरी मै याउद्रे राजेश्वर की फोन दो इना तौबिरो हायरकपदा राजेश्वरना मासु फोन पुरकते हायरकलमे हुजिक मानिकी फोन अदु मै याउदबदगी तत्खरे वारीदु मपुंग फाना साना हौद्रे राजेश्वरना यारे अदुगी वादो थमो अखोइगी थाबकसे लोइसिनबा तौसी मखोइसिंगसे हानबा तौ मानिकना राजेश्वर की मनाक चंगसिलक्तुना तपना नुपी से ओनरे अदुना सारे ACP ना थाबकसे लेपना हायरकपनि अखोइना फरकलिबा नुपी सिदी ओनरे असोमदसु नुपा अमदो आई कैसु तौखिबा लैते हारगा मातोमता पंकपता कपे राजेश्वरना अमु करिनो मान खलिबदुवो प्लान सिबो ngah laitana hongdok hongjinga ngawrpa jalo yare nupi se kapthokro aduga kona makha taba khanasi maningna mu ai singna confuse chale sare sipina hat kanu mu hai aduga sarna halo mu hai rajeshona mu nangsu phone do yamna paijaningi yaroi maningna mu ai su ACP sar gi call lebidu da paibani sar rajeshona mu madugi ACP duiwa do thammo mana yumda nungaina leire aduga ai khoida thabak se pangthokna ba sina chale mana hojik po kai hairino मानिकना मंगोंदा फोन अमतंग तौबना चुंगनी हायरकपदा राजेश्वरना चलो फोन अदु तौरु हायरई मदुदा मानिकना बाबुरावगा पुन्ना चटके हायबदा मादि कैगी पुदोइनो हायरकपदा गाड़ी थौनबनी हायरकलमे असुमना राजेश्वर मतोंदा थनमलगा मानिका बाबुरावगा चटख्रे असुमना मनाक नकपा मफम अमदा लैबा PCO अमदगी रानीदा कॉल तौरकलमे रानीना हायरई बाबुरावना पिरकलिबा लिस्ट सिगी मतुंगिना फोन दो मार्च थादा हुरानखिबने अदुगा नुपी अदुना हॉस्टेल दा चंगलक्लिबदुना जुलाई थादने असुक फजना डिटेल सिंगसु इरे नोइना कयमता पादना जेरोक्स तौरगा इंगोंदा हेक्ता पिसिलपने चलो नुपी दु थादोख्रो मानिकना नुपी दुगी ममांगदा नुपा अमदि हातखरे कमाइना थादोकनी हायबदगी रानीना उपाय लेत्रदुना मखोय पुलप ओइना हातख्रो हायरकलमे मानिका बाबुरावगदु
हनगे तौबदा गाड़ी अदु यारक्त्रे गाड़ी सेनफमसु किलोमीटर 3 मुक लापना लई हाइबदगी मानिंगना बापुरावदगी वालकी तोलकी दु लौरगा राजेश्वर का पाव फाउननबा होनरमे अदुबु लापना मनखिबना सिग्नल दु फंगलमदे मदुदगी मानिंगना किलोमीटर 2 मुक जंक्शनद्रबदी सिग्नल फंगलरोय हारकपदा फोन तौफम अदुगी मनाकदा साइकल अमा खामबदु उरई बापुरावना साइकल अदु थौरगा लाकपदा वालकी तोलकी दु सिग्नल फंगबदगी राजेश्वरदा मखोय पुलब हानबगी ऑर्डर पिरकले हाइबदु तमनमे मदुदगी राजेश्वरना अकिरादा नोंमयदु एम हेक तौरपगा नुपा अमदु कन्न सेंग्रे मदुदगी सेंग्रिबा नुपा अदु राजेश्वरना कापतुना हातख्रे राजेश्वरना नोंमयदु अकिरादा कामनबा होनबदा मरुदु चपख्रे अमकसु हाइफे सेमनगा कापके तौरपदा नोंमयदु अमुकसु याद्रे मदुगी चांस लौरगा अकिराना राजेश्वरदा अटैक तौरई हौजे अकिरादु खरा चथोकलगा तारिबा सोदु लौरगा मखुटकी हैंडकपतु लौथोकनबा होनरे राजेश्वरसु नोंमयदु सेमबा लांगनरे सेमबा लोइबगा अकिरादा एम हेक तमलकपगा अकिराना चैतुप अमा पाइरगा थोमदतख्रे हौजे अकिरादा नोंमय एम तमलखिबा सिन अदुनि ngasai फिल्म होरकपदा उलगा फ्लैशबैक लाखिबदु असुमना अकिरादु मफम अदुदगी नांथोकलगा लाकले मानि बापुराव अमदि राजेश्वरसु पुन्ना गाड़ी तोंगदुना लाकले राजेश्वरना ACP रानेबु यामना सावरमे असोमदा किरासु वारी पुंबदु कॉलेज की फादर तमलमे अदुगा पुलिस अहुम दुई मनुंगदा अमदी कॉलेज की स्ट्राइक तौब नुमित अदुदा उखरे हाइरमे फादर ना जेम्स को नुपा अमदा कॉलेज की प्रॉब्लम अमा लेरे अकोप वारी दी फोन द नुंगाइत्रे हयेंग लाओ हाइरगा फोन अदु थमखिबगा अकिराना मासु चटलगे ngasi di hostel da leiroi hairaki father na hostel da problem leirbasu sida adum laiyu matu akirana yarani ai ibungi nakta leirurage hayang ayu pung 3 ta lake akirana mabungi nakta lakpada imung du mi mayam pulami mana laklibadu akira gi manamasu urami akira kari su khumdana mama gi nakta sangai aduga leiriba miyam adu kana kana no hanglai magi mama na hairai nangi nana magi mari mata gi mioi singni magi cousin ama luhonga daure अदुगी मखोय पुने दगी मफम असिदा थोंगलबने नंगजु करिगुम खरा जागेरा ममा गी वादुदा अकिराना करिसु चानिंग दे हायना खुमलई ममा दु अकिरा गी ममाइदा येंगबदा फुबगी ममी ताबदुदा मी फुना रुइदा हायरई मदुदा अकिराना आई कैसु तौदे थोंगदा यसिनबने तंजादुर मबुंग चंगलक्तुना अकिरादा हॉस्टेल गी मेस फी थीग्रब्रा हायरई मदुदा अकिराना थीद्री हायरकपदा मबुंगना पॉकेट दगी पैसा लौथोकलगा हयेंग थीख्रो हायना सेलदु पिरकलमे अकिराना मबुंगदा वाखिता हाइगे हाइबगा तंजादुर मनमा चंगसिलई अजीना ngang तादगा शिल्पा दु पेरों पेरों ngangne aduga sari singdo check torusi hairaga ajibu puduna thokre akira su kaishu hairamdana amuk thorakle lambi da PCO amadagi sidarta unasi haina call torame maduda sidarna madi pune dagi lakpada ngairi hoji unabadi yagiroi yamna luba thabak leirabra hairakpadagi akira na yarani haraga call adu thame sigi matung akira du train amadaga kharpadu manikna uraduna asomda pau pirame akira du मफम अमदा अचाबो चाबलाई मान लालिबा मफम अदुदा निकी होय लैबदु उबदा चंगसिलक्तुना मागी कागी थोंजिनदा बेग अमा थमलमरा हंगलमे मदुदा निकीना करम बेग नो हायरगा थवा इसा सादना ममानबी अमु वारी सादना राइख्रे अकिरादो हंगतक्ति सावरप तौना आइना हारिसे नंगोंदनी हायरई निकीदु सावना आइना खंग्रे हायरदना आइना हाइसे फजन ताव अकिराना अमु अदुदी बेग तो नंगना नत्रदि कनाना थमदोइनो नाकंदा लेलुइबा निकीगी ममानबा अदुना सावना हायरई मीना खंगदि हायरगा सुमसुम हंजिन हंजिन हंगनिबसे करिगिनो अकिराना सावना आइगोंदा सोलकनु हायरगा नुपा अदु लाक्तना इनख्रे अदुगा निकीगी फुरित पायरगा सावना निकी नंग आइगी पुसिदा आयेर अपन जाम पिरकनु हायरमे असुमना कन्ना मुक्नरिङाइदा अकिरागी ममाइदा कनागुम्बा अमना खुपांगना थारई अकिराना यंगथौलुबा मतमददी राजेश्वर ओइरमे अकिराना सर नोइना आइबु ngahansu lano ukhibani wahese he harakpaga राजेश्वरना कन्न लाउरई अदुगा बापुरावदा मखोयबु पुला फाजिन बाहिरमे असुमना मखोय पुला पुलिस स्टेशन दा पुरई अकिराना युमदा कोल अमुक्ता तौजगे हाइबदुसु यारमदे राजेश्वरना रानी की मनाक संगतुना हाइरई सर आइना हाइद्रा नुपी से आइना सोयदना फागनी रानी नमु आइना नुपी अमखक फारओ हायरगा नंगना कॉलेज की मी मयाम अमा फाजिलकले तौरीबा थबक से मांग तांगनबा सिनगनो राजेश्वरना वा मखा तारके तौबगा रानीना थपै कलगा हाइरई यारे सिदैदी तौखम थोपदो आई तौरगे असी हारगा रानीना मोय अतैदु थादोखरगा अकिरा खक थमु हाइरमे होजिंग मखोइसिंग अदु चटखिबगा रानीना हाइरई होजिक्ति मा फाजिलगा थमौरे हाइबसे कॉलेज की अतोपा छात्रसिंग असिना खंखरबनिना माबु हाटपा याररोय अदुदा बापुराउना मखादी कई तौनी हारपदा रानीना आई हाइगे मुन्ना ताव हारगा सिनदु मथंगी नुमिता उलई
mayamdu suti loiraduna hostel da laknare father na lakpada Akira gi room dudi adumak thong londuna leiramle class ta exam thari duda lalaga yengbadasu Akira laiba udabadu father na Akira gi mabung da call torame aduga Akira du room su lock tawi exam thabam da su leite haina pautam lamme maduna mabung na ma do ngarang aingonda wa ama haige haram laga haidana adum chakkibani father na mu maga khangna chana ba kana kana tanu hangno aduga Akira ka pau phawna de haibu su aingonda hairau Ajena father ka wari shabdura sidartu gari dagi kumtharai aduga kaidoba yaure hanglakpada Ajena wari pumbadu liramme sidarna magi miyoi singda call tauge mabu phangna ba thisi hairamme matang sinda father gi nakta Ajedu laktuna wari sharame father na hairai aikhoi missing case ama file taurase aduga Akira na palamba manik hairiba police adumasu kamdauna file adu da magi mingdo hapkani haibadu aigi marup advocate amaga tanarage somdasu police mari du punna phamduna Rane gi kada wari sare Rajeswar na hairai sir hojing missing case ama file taurake aduda maniki mingsu amu yaurake aina haiduni aikhoi hena khudong thini haina Rani du karisu khumde wakhalama munna khanduna laikre somdasu Siddharth Aje makhoi mayam changdana Akira gi khongol liba laknari mathangi sinda numidangi matama mulai maningna gari thauna ACP Rane da call tawduna hairame Sarna haibadumuk chapchana tawramle sigi matung mana maram oiraga aikhoi da problem amata tholaroi pawdu tabada Rane du nophet tawrame somda amu Akira bu phajinduna makokta electric shock tawbudu ulai mathangi sinda Akira du angawba mayam thampam amada thamlamme mafam aduda thabak tawbi nupi ani khangna sumlakpada Akira du urame madudagi khudakta Siddhartha call tawduna paw tamlame haibadi mafam duda thabak tawba nupi ani du Siddharth ki kambune moina Siddhartha pawbi bagi wari sabadu mental hospital adu senari ba nupa amana amulona tahawdagi doctor da paw tamlame adudagi ngasai Akira bu sok tawbada yawkhiba doctor aduna pakhatuna Rane da phone tawrai Rane na kachu khaluranu atubada Rajeswar du tharake harame Akira du huji gyan lakle tanja du Rani kobi angawbi ama magi ka mapa du phawraga lakpadu Akira du hawgatlaga mana lairiba mafam du kaidano pungkya tare hanglaklame tanja du nurse khara changlaktuna thong du hangdoklaga Akira bu phasilaga thamkre Akira na kaino tawribase haina hairabasu upai leiramde makhoina phajinduna injection ama pirame madudagi Akira du tumthakre mathangi sinda Akira gi imung manung du pulap mabu unaba lai magi kagi mapana du da Akira bu kawi adubu Akira du hidaki reaction aduna mami pangba phawba ngamdre ngasai Siddhartha paw tamkhre khangbadagi soidana unaba laglani khangladuna Rane na silaga thawaina injection asi piribane somda amu Akira gi imung manung amadi father su yauna ngasai shock tawbada yawgiba doctor dune aduga Rajeswar ne yauna punna wari sarame Rajeswar na haidai Akira dubu drug sijanabra mabungna drug palakpadura ngakpa phawrai Siddharthna kari wahangno adubo maduda Ajena Siddharth tu ngahak tumin layu maga wari sage hairaga Akira na kai tawramnino hairai Rajeswar na tu yengo mana nung thombai ni choklibase kaigumba kokta panbase ki mahutta mitta palamo ai mitangni father na mu nangna hairibado karamba matamda kalaira thokhiba thodongna Rajeswar na semjin sajillaga wari liba hurai ngaha leba popa numit ki nungdang pung 13 taba adaini ai duty gi dam bike to thawraga lakpada ma laptang na sapatu aina ui aduga sum naksilakpada mana ai gi nakta changlakdaga ai se maning natra swaida kai gi koicha chalino hairakpane aduda ai isa itomta tawriba mong se kainuma leire khanki adudagi ai su gari do khamlaga side stand do haithana ba honoring aida mana nungna tharakpane aduda ai long haithabane aduga aina mabu pharaga police station da puraktuna FIR ma pankibane police station yaura phawbada ma police officer mari na ma bu hat ke tawi aduga nupa ani masu hat khrabani haina adum koilaw lawraga leibani mana tawribase pura lila amani makok su chaba khangde Rajeswar na Akira gi mamada mo onsilaga hirai ma se hana kokta kumba yaisin khiba leibra natraga sumaina mayango mana da ba mawong matawga leikhibra Akira gi mamana kaplaga hirai yamna kuirabagi wari ni mana nupa amada acid na haijilubagi dama remand home da phaw leirubani magi wadu Rajeswar na thasilaga chance lawrai toto aina hekta hajin banate aina ngasai kainuma leire haikibudune aina sumai singnaba leibadagine doctor psychiatrist asigi manakta layang naba purakise ado teso adum positive oire Siddharth na magi asing banaba se karino hanglamme maduda doctor na mahak se recurrent persistent delusion type 2 nare isam sambalonda da
हारिबा लैना असिना नारबदी मिसक्तो असेंग अमदी भावना सागतपा अनिसिगी मरक्ता कन्फ्यूज लै मोगी वाखलदा मोइना भावना सागलिबदो अचुंबा ओइबोय निंगदुना अदुम खंदुना लैदोइने अकिरागी वाखलदा पुलिसना माबु कोइन इनादुना हातोरे हाइबसे खल्लगा अदुम लैगरे अदुना मयामगा इमान मानदबा मवोंग असे उटपने अदु कशु खलुनुदा अदुम तबना तबना फरकनी अकिरा तो मागी इमुंग मनुंगना उनाबा लागलबसु वा मसेट अमत्ता ngang mangonda kapsin khiba injection mayam aduna masadu ison sontha uirum adum leire Siddharth su mafam aduda Akira bo adum unaba lai matang sin amada rani du isai saklaga sum lakpada Akira na lairiba ka dugi mapa yoropada Akira da breakfast saraba hairei Akira du hogalaga rani ki manak changlaktuna mafam sida leirakpa kayang koirage hanglame maduda rani na chahi ani hele adum su laithagi ani hairei Akira na mu mafam sidagi thokpase yamna lugadra maduda rani na permission lawraga thoke hairabadi pangna yaroi aduga kaim haidabi lona thoadi khitang laina thokosu yani madudagi Akira na aigidamak karigumba khara tawbiyu hairame matangi sinda SP Rabiya du father ki nakta lai man hairai nangi college tagi meter samga mukhak lapaga leiba coffee shop amada mamang thagi tangkom manga da nangi college ki satra train thoi khak birthday party tawki madugi train thoi dugi manung adudagi hindi game ama customer gi bag tagi hurangi aina kona college ki satra khara yawraga punna CCTV footage adu yenglubada moi train thoi dugi manung dagi nupi amana hindi game do huran bani haiba khanglaki adubu ma tupi upana masa khangdabadagi aina satra sing adugi masa uba video sing du pulap amu yengba horaki adudagi somjeng bada hindi game huran bado nangi na sanupi enane haibdo khangba ngamlakibani wahidu tabada father du kapi Rabiya na amu hairei yarabadi nangi na sanupi na huran khiba hindi game du amukta yengjage enagi mamana enabu kokthorei Rabiya na enada nangi marup singa coffee shop amada salubra hairei madula enana karamba matamda kadai da leibo coffee shop no hairei father na sauna hojiti nangna huran bai thabak tawbodo praman ge loina na pharabani khangbra asi haraka father na enabu khubang na thajilame Rabiya na father da enabu phuri budu lemna bairame aduga enada mana huralakpa hindi game du puthorau hairame father du chokri da phamtaraga wari di bahorei na koina na huran base aina pungning thokotpaga chap manare asi hairaga flashback ta amuk lai father na hostel gi satra sing adu hairami kaiguma noina mi gi pot ama hurala basu bag ama da haplaga college sigi any mafam ama da hek thamlambada miyo adu da kaimta action lawrai mathangi sin ama da father na phamduna lairingai alarm gi makhol ama tabadagi mana upodu hangdoluba matamda ngasai bag ado thengnarame father na sauna macha nupi da bag ado college ta thamuchu hairaga khubang na tharame father na mu SP Rabiya da hairei satra singdu suti laibagi mai mem chakhibana maram moiraga Akira gi room mapa da bag ado thanambane ngasai Akira na bag ado nikina thanamba oigani haina khalambadu father na thanamba orame father na mu hairei aina toribudu Akira da sa tanama natte Akira na hayeng bag ama leirame hairaga aingonda piraklaga huranba miduna poladu aingonda sinarakle hairaga warden da muk sinaraga mapu asengba duda pikhinaba tawbane adubu numitugi nungdangdo Akira hostel da ukhitre mathangi numita hostel da chalubada magi ka ado thonglonduna leirambane aduga hariba numit adugi nungdangda Akira du aigi yumda lai aduga mana aingonda magi ka mapada bag ama leirami mana bag ado manung changlaga hangdolubadadi police ani yausilai moina bag adudagi hindi game ga mobile ga du lawraga mabu pharaga pubani hairame maga loinaba atopa nupa ani khaksu pharaga punna puminaragi hai aduga nupa ani du su moina hatkhre hairei aduga mahakti usina sinna nanthokhtuna chelakpani haina tamlei Akira sakhraba matung aina icha nupi ka wari sabada mana tawkhiba apangba thabak to haidoraki sida apangba thabak haribasi ngasai SP Rane da call droktuna mana lona sanakhiba wari du record tharakpa adubune asumna tawriba thabak mayam adu father gi macha nupi na loina tawboirame aduga mamangda phone mangkhiba dusu magi macha nupi na huran boiramle aduga mana huran khiba phone aduna Rane da call tawrakpa oiramle hoje amu Rabiya ga father gi macha nupi du ka amada wari sare macha nupi na hairei ai ahan bada lairi kan honaki adubu aigi babadi maduda pen ba forum de man hek pam badumuk thokde mana matam pumbada aigi asoiba khudingda thina ngangai imanabi singi mamang da phau ai bui kai babi ai su mamai thangda pen raduna aigi babana nungai roi da pathabak to ba hoki madudagi phatta pathabak to se aigi hainabi oiraki ai bunga piu ai soikhre Rabiya na nangna irai laina hekta lale soigre hairaga nangi angang macha taba thawongduna mi kayagi punsi mangali khangbra numidangi matamni mental hospital sinari ba kambu singadu TV da cricket yenglingai da Rani na chai ama thingi laktuna show adu lokthoklame Rani na Akira gi ka adu gi show hangna ba show mathang sillaga khona bada nupa amana uraduna kanna chensil ai nupa du hek yoropaka thong adu hangdorokpaga
mapa charaduna Akirana chensilakliba nupa adubu kautharame makhol adu tabada mafam adubu senariba atopa miyoising adu chenthorei makhoising adubu Akirana loina fudharame sigi madung Akira du mayumda lai mana ikhang khanghaudana lakpadura Silpana ajeda tamme mabungga mana magana thorakpada Akira du angang pamduna leirame Akira na mabungda makhoi ani khak wari saba pami hairai tanjadu Akira gi mama thoraktuna Akira nang hojik layeng liba natra maduda Akira na ima ai kai shutaude mabungna mu nang kai shutaude khoi khange ado nangi layeng magi matam dudi mapung amukta phahan ko Akira na mu ai kai shutaudana kai gi layeng ba darka ta doino hairai Silpana Akira na pamliba macha du lawe tawriba mongduda Akira du thawai nungaite Akira na aina haise amukta tabiyu maduda mabungna fare nangna haining libata kaino ai mamangda Tuesday da laklambado magi wadura mabungna marak thatlaga nangna laklamni bado Tuesday nate Wednesday ni lohong nongma walingai gi matamne maduda Akira na hoi ai Wednesday da su laklame adugi mamangi numita su ai laklame numitu da di nang su ima su leiramde Silpa da hango numito ma ai gi ifamda yam nungai khidabane ajena mu kaigino mana nangonda nungai roi toise Akira na phare adu kona tamna hango ai numitugi nungdang hostel da hallaba tungda kaagi thongjilda bag ama leirame aina bag ado hangdolaga hek yengbaga police ani khang aigi ka da changlai ajena khoine pharana loina tamlakle Akira na mu hoi aina phara da wari suliramani moina hatke haiduna tawbudagi ai nantholaga laklaga yumda su laklame ajena mu Akira nang hariba mayamda amata thokte madu nangi wakhalna sagatpa ngatane kaigi nangbu police na hatoino nangna khut tharamba police tuna nangbu psychiatrist gi manakta fau pukhalambane doctor duna su nang check tawrabane Akira na madugi doctor do mana hari sing do masin thirini mamana mu moina nangbu mateng pangna ba honabane Akira na mu aibu moina mateng pangba moina aibu angawba amagum unna ba honari bane ajena phare dudi nang sida kamdongna lakpana tanjadu da Akira na lairiba mental hospital adu senari ba mioi khara laktuna phajilaga Akira bu namsile mama da mabu kanbiyu mogi manakta thambigano hairai Akira du injection pibadagi tamna tamna uitharali adudagi Akira na machinda tamna moina aibu sok tawbane hairaga tumthakre Akira su ambulance ta hakwalaga maningi thongdu hek lonsin baga ambulance tu kanna thawraga chatkre adubu gari thawribado atai kana su oiramdre Rani oirami somda su Rabiya du father ga loina na Akira thamliba mafamduda lalaga Akira bu hanglame Akira du nanthokthuna chenkre haibadu Rabiya su khanglaklame Akira gi file du Rabiya na yenglame somda su Akira ga Rani ga su mafam amada famlaga wari charame Akira na hairai aigi imung manungna fawba aina haiba thajatre college ki satra mayamna su aise ngawi haina loina khalamlani Rani namu nangonda sok tawriba injection kapliba doctor ro pharabadi punamakse loina sop tawgane Akira du angang oiringaida mapana mathongla leinaba haikiba wa khara du ningsinglaklamme hojik Akira ga Rani ga du firol hongdoklaga doctor du gi mayumda lagi Akira na doctor adu bu phurame doctor adu na ngakpiyu haraklame adu bu Akira na nang na ngakpiyu soigre hairaga thokliba problem mayama se loina sop tawba ngamdra aigi imung manungna su aibu angawbani haina khanbire nang achumba du hayo nang na moidagi paisa kayam charoi doctor aduna moina force tawrakpadagi thabak adu tawkhibane Akira namu nang na sumna thabak tawraga kai moina nangwanda force tawraktoina doctor aduna mu numit kharani mamangda aina patient ama shock treatment pibada soibadagi siki case adu moina manabani naidana loisinbada mateng pangki madugidama aina makhoigi mateng amu pangkhibane sini wari haibabu ai atai karimda khangde Akira namu doctor aduda asengba wari du magi imung manung amadi college ki miyamda haina bagidama chanaba tawsi haraklame tanjadu da police ki gari yausilakpadagi Akira du mafamdo thadoktuna chenkre doctor adu su mateng pangbiyu haina laurame matangi senda Rani na police station changlaga Rajeshwar laibra hangbada club ta chakhi harakpadagi Akira makhoi ani club tu da lai Rajeshwar du toilet changkhiba tanjada Akira na toilet adu changlaga Rajeshwar bu makok pairaga kumutta namsilamane Rajeshwar tu kuina namsinbadagi wanthare tanja adu da nupa amakha mapan thoke haduna changlai matuda makhoi ani ubada nupa adu yu ngauri aina changlali basibu ladies toilet la harai matuda Rani na hoi haibadagi nupa adu thoke tawbaga Rajeshwar na taribadu ubada mana sida taribasina kaikino hairakpada Akira na toilet ona na changlapagi mana phubani haina khumlame asumna nupa adu so amuk thokre makhoi ani su Rajeshwar bu chinglaga mafamdu dai puthorai somda su police station da Rajeshwar gi nupina magi nupa gi maramda phone da hangaklame phone adu thongkibaga bapurau du mafamdu dagi thokre mana sanari wari du SP Rabiya su singna ba phawrame bapurau na Rani da hairai sir Rajeshwar gi nupi do phone toina tawrakle mana sida laglaga missing case ki file ama register tawbudu pame hujiki de aina fana ba khongkre kaigumba asingba si khanglabadi paisa sing do loina mangba tare ai gi sa nupi gi lohong su matam leblabane kaigumba Rajeshwar sarna
loina haidoraklabadi pumnamakse pungang manglani sar asi haraga bapurao du kappaga phamthakre somdasu Akira na Rajeshwar du wahang pawhang tawre Akira na Rajeshwar gi mamaida ising haijilli aduga hairai aibu angang oina riman home da leirui haiduna moina aibu hanthana yengmane aduna maram oiraga aibu huzik angawi amagum lauri mental hospital da lairubadagi aibu hanagumna achumba miyengda yengbidre angaw afai oina loina ure karigino noina ifamda asumna olibase noina aibu lana iral sidabase kaigino somda sumamangda paisa mayam puraklaga accident thokiba nupa adugi details pumbadu pikhalaknaba Rabiya na hairame aduga insurance claim tawba lakhiba midugi details su piraknaba magi makha tabda sinarame huzik Rabiya du commissioner gi nakta laktuna hairai Rajeshwar mangkhibagi complaint lakpaga makhoi ahum su mangkhre sida makhoi ahum hairibasi ACP Rane manik amadi bapurau bune Rabiya na makha amuk tarai moi huzik kaida leibano su khangdre moi gi phone su loina switch off laikhre commissioner na mo moi do athubada phajinduna thamdaba yaroi TV news mayamna numit kharani budi thina chairamba yai adubu aikhoi madu khangba tabane somnasu Akira na Rajeshwar gi phone du off hanglaga sitarta call toroklame Akira na hairai hayeng se pung mapa makhai da college ki annual function leibane aduna mi mayam do auditorium da loina pungani nangna imaga ajega puraga mafam adura lao mafam du da aiga thengnasi inspector Rajeshwar ju aina phajinduna thamle hayeng gi numita police na aibu hatpa pamlebado kaigino haibado mana soidana mayamang da hayangani tanja tu da ajega silpaga su changlai ajena kanano wari sabado harakpada sitarna Akira ni harakpada gi phone adu lauraga Akira da kaida leino hanglakpada Akira na wa pumba sidarta haikhravani ima puraga lao haraga phone adu thamkre Akira na wari saribado asomda Rane hoina track tawduna tarame Rane na hairai kaino mana wari pumba loina haidokani haribase tasengna magi se kibagi oibajala maningna sir Rajeshwar gi mobile location du track tawre mafamna Holy Crossroad College ka yam naknaba mafam amadane bapurau namu sir college to gi akoibada satra mayam ama kabara da leibane mafam du da ikoina nupi do fangnaba thiba haibase hapta amuk changlane Rane na college ki function do hayeng pung kaya dan hairakpadagi maningna taradani harai mathangi numitni function to phamadu da Rani du principal laklabra haiduna yengba laklame maningna Rani bu lona uhore maludagi maningna magi khongol liraklaba tungda chamkham adu khanglaba tungda Rani da tamlame somda Rani na principal la hore haina pau tamlai Akira namu Rajeshwar da wa asengba pumbadu haidrapadi nomaina kapkani hairakpaka nomai makholama tarakpaduda Akira du yengtholuba matamdadi Rani du nomaina panduna leimaida tutharakpadu ure Akira Rani bu koromnaga Rajeshwar bu nomaina namlaga marum amada posinduna sumlakpada Rajeshwar na pot amada thengbadagi makhol thopadura Rani na changsinlaktuna nomai kapai Akira su panthaba tawdana mafam adudagi amuk thorai Akira na handuna kapke tawbada nomai maru loikhibadagi Rajeshwar na kanna lauduna Sharma gi nomai maru loikhre hairakhlame Akira na Rajeshwar bu punduna thorakpaga manikna mangda thattuna nomai em torai Akira upai laite manikna makhada khukulu hairai Rajeshwar na amuk senduna Akira gi mamai da khubang na tharai Akira do tutharaga leiringai amuk Rajeshwar na changsilaktuna mabukta kanna kausilai Rani na amuk yare thado moina nangbu phaba kandana kaisu tawba ngamdre hojikda akan saranu Rajeshwar na amuk ai phaba numitu da kai tawki sarna khangdana gyarmen tadana pangana ngangaro Rani na amuk aina ngangli se nangdi gyarmen tadana ngangboi khalibore college ki nupi macha amaga angawbi amaga nangbu faraga puba matamdana kaisu tawba ngamdraga hojikta asawba utpai mathau dade Rajeshwar du makha taraktre Rani na bapurau dagi thang adu lauraga report ina bahairai report adu da igedaba warol du Rani na asumna hairai angawba nupi ani na police dagi nomai huran khraga Rajeshwar bu phaduna pukhibani aduga mafam asida moina purakpani aikhoina kanba changba matamda Rajeshwar gi makhutu sathina soktuna leiramle asumna report ki marol du haraba tongda Rani na thang du baburau da mu pisile mana thang pisile badu Rajeshwar gi makhutu soe haina report adu da yawbadu da Rajeshwar gi khutu thang adu no soallu haribane Rani na makha mu tarai aikhoina Rajeshwar bu kannaba upai thibada makhoi ani bu harpani haina report adu da iyo aduna hojik nupi ase laibak ta kaptuna halo asumna malik da Rani na order tawrame waidu tabada Akira du swai laukre Rajeshwar na hairai maning adu tawnu asi haraga Rani da mu onsinduna hairai nangna singba saraga hiram khuding da laithok tuna lakpane nang su nakhutta nomai pairi nang oina nupi se kapraga haludana kaigino nangna hatpa tuppasi ekhoida da sum sinari base Rani namu Rajeshwar da nang ngakhalakanu nangna hek horokpadagi angaw afai gi thabak ngakta tawraga lai Rajeshwar na nang aise angaw bune mu hairabra Rani na nang aise nangi senior police ni haiba kawrabra Rajeshwar na sauna oi police department da nang na senior ojabu wani mafam sida leiri base aina sahi khwai yamane nang se gi junior ni khanglabra
Rane na sauna Rajeshwar gi khawri pai ge tawbada Rajeshwar na intholaga hairei nupi sigi wahawdagi problem mayam ama tholaga aikhoida problem asibu solve tawna sinaba aduga nangna yumda nungai na phamlaga leiba ai meeting chattoini minister unadoine na yamna adum leitholaga leikiba natra Rane du saumambadagi Rajeshwar du kapsuna hatkre aduga mu hairei manik huzik FIR report ama iro aduga warol du asumna iyo nupi ani sina Rajeshwar bu pharaga mafam sida purakpani aikhoina matung inaraga Rajeshwar kannaba nupi ama do hatpani aduga nupi se pharaga aikhoina mafam sidagi punaba honabada aigi nongwai se satlaga Rajeshwar bu mana kaptuna hatpani aduga mana aibu amu hana bu honarakpani aduna nangna fit tara chatholaga nupi se kaptuna halo ai kannaba honabada kaplaga hatpa manjani manik tu makhong adu handolaga kamna sem sabaga Rabiya hoi timadu yoksilaktuna Rani hoi kambudo loina phajile Rani na amu Rabiya nang mafam sida tawriba asengba du kaino khanglabra madu Rabiya na ai pumna makhangi Mumbai Pune highway da thokiba accident du dai hauraga nupi sibu noina mental hospital da thamkiba du ba yauna amata si thadana loina khangi noina mabu halaga achumbado losinba kaisu yararoi wafam se commissioner su khanglabani nangbu fana ba arrest order su phangle Akira du Rabiya gi manak changlaktuna Rani du moina hatkre haina pau tamlame aduga amu wafam pumna loina khanglabra hanglaklame maduda Rabiya na khangle harei madudagi Akira na ma chatpa yaradra hairakpaga Rabiya da commissioner gi folai commissioner na kaida leino hanglai maduda Rabiya na Holy Cross Road ki ariba church atuda lei haibadagi commissioner na mu kaidawri no hanglakpada Rabiya na makhoi singdu phare haina khumlame commissioner na makhamu tarai moibu pharanu moina highway da hatkiba nupado North Indian Party gi top leader oiriba Bablu Tiwari gi manau pani nangsu ningsingniba natra mamang da city da mayam gi achauba irang ma thopodo maduda masu chenakhibane magi party na handak chahi sida Mumbai da khwaidagi chawba chat puja du tawgani haina haiba leikrabane sina maram moiraga local party singki marakta tension sagarpa hokrabane yamlaba paisa ado thauram adugi damak puraga lakpadani nubadu ne accident hokibado kaiguma magi manau pado accident da siba natte paisa adugi damak Mumbai police na hatpani haibase khanglabadi Bablu Tiwari na soidana achauba irang ama sagalakani aduna aina mathak thongba singda kumna wari saraba tungda makhoina su case ase close tawkhina ba hairakle aduna aigi order ase illo moibu pharanu Rabiya na mu adubu sir hozik inspector Rajeshwar ga angawbi nupi amaga su makhoina halamle commissioner na adugi moina sasinaba report ama ijani aina wasaktuna haribasini Rani ga magi team gadu full inquiry tawraba tungda ponsi chupa phatok soidana bihengani Rabiya na mu adubu sir Akira na kamdawa commissioner na mu nangna nupi macha ama du khaki khandura leire aina khalibasina chamjaraba mioi lising adugi khalibari aina haise phajana ta case ase national issue ama oiraklabani aduna aikhoina pummak se chahat puja lodi phaba losinduna thamba mathau tai Rabiya na mu adubu sar media singdi hana laktuna mapanda loina ngaithuna leire ai oidaba ngangbadi ngamloi commissioner na phone adu ACP Rane da pina bahairame Rane na phone paikhatpaga commissioner na Rane na tawriba mayam du chaireklame aduga man hariba wasingdo munna taw haireklame commissioner na hairei Akira do angawini haina media gi mangda unaba honagadabne khangabra nangna fanaba silo khoi sar hairaga phone adu thame aduga phone adu Rabiya da pisilaga nangi team se pura ka chatkhro hairame Rabiya du thokpa hokre Rane na manik da hospital da phone tawraga Akira bu lawba laknaba pawfi kho hairame aduga Bapurao da Akira du kasinama da phamanaba taw hairame Akira na Rabiya da madam kaino tawribase ai nanga chalaroidra Rabiya na Akira ai bu waraunu case ase aina pairaroi moina pairani Akira na mu kaigi moina case ase paidoino tholiba thodok asidi moina maram oiraga thokpani meda tanjadu Rane na Bapurao da Akira bu pusilaktuna mafam amada phamanaba harai Bapurao na chaksilakpada Rabiya na ngaikho haina khame Akira na madam aise hospital da muk chaladoira Rabiya na ai nangi nateng pangba ngamnaroi Akira na kai maram kino haibada Rabiya na mu harai kaiguma nangi case se register tawrabadi communal issue ama soidana oireklani aduna maram oiraga micham mayangi thawai mangbasu yai aduna city asibu kanba haibase nangi khuta leire aduna nangse hospital da matam khara thamba tare aduga kona nangbu thadokpa tare sinatana atopa upai leite Akira aibu ngapiyo Akira namu moina nupi amabu hana basu honare aduga matung angawbi amani haina uppa yana ba aibu mental hospital da mu thambire moibu phabagi mahut asumba silo sillaga aibu mu mental hospital da thamadoira Rabiya na ai soigre department na tawriba mayam sikidama department na compensation soidana pigani haireklame Akira du yamna saure mana mo harai noina tawriba sidi aibu mitko thoklaga atangba walking stick ama pibaga chapmane sumaina tawbidu oiradi aibu hatopi bana phai
Hojik hospital gi mi sing adu yoksilakle aduga amu ngasai film horokpada background da wa ngang khiba nupi adu gi khonjel hairei numitu da ai gi pangal Thouna pumba loina phajin ki upai laikhide adubo Akira gi pangal Thouna di hanba laikhide Rabiya adu Akira na medam kawbodu tadana magi tim duga thorai nupa amana moi gi nungmai singche kamai tawbun haibada Rabiya na adum puraklo hairei Hoji Akira na hospital gi miyo sing adu phuba horai Rane na nongmai satke haiduna yengbada nongmai yawram dabadagi Akira gi mananganda kawrokpada Akira adu ublaga tare Hoji Rabiya na nongmai sing adu pidana puthoraklibadu Akira gi mateng du nakoina na panglibani karigma nongmai adu piraklamlabadi Rane na nongmai adu senarakadabni Akira adu hoji manakta thang ama taduna leibadu urai thang adu lakhotlaga mana Rane gi makhongda yalame mana thang du satnaba Rane gi manak changchinbadu manika baburagona phai adubu mana makhoi anibu inthoraklaga Rane gi manakta changchinduna thang adu satnaba laknare manik to mu Akira gi nakta changkhilakpaga Akira na Rane gi khongdagi thang du satlaga manik gi pukta yankre bapurau du kiduna sian ba hobaga Akira na tanaduna mathunda thangduna yalame bapurau na kanna lawdu tabada Rabiya hoi su magi tim ga loina na amuk changlai tawriba mongdu Rabiya su ure magi tim na Rabiya da nongmai em tawbudu Rabiya na thangta halame Akira su makhutta pairamba thangdu thadaraga ngasai Rabiya na city asi pukan basi nangi khutta laire haigi badu ningsinglaktuna makhut ki furitu takhatlaga mabu injection kapulau haina ingit tawrai asumna Akira su injection piraba tungda mafam adudagi puthorai magi mama mabung amadi Siddharth su ngaituna leiramle aduga marol thokta angang sing adu su leirami angang sing aduna kaidawre haina makhutna sign tawduna hanglakpada Akira na makhutna sign tawduna makhogi pakhum tu pirami pakhum tu tabada angang sing adu noklame Rabiya na oja nupi amada karino hainari base hanglai maduda nupi aduna mana tawri base mayangi yaifanaba ma masana yana thabak ase tawbani hairibani wahidu tabara Rabiya du mabuning nungsirame Akira du gari da ka khatkraba matungda Rabiya gi khonjel na background hairai Akira bu angawini haiba report adusu sasinaba paw oiramlabanina aina magi mathakta case amata register tawhandre numi kharani gi matung mabu mara laiti haina ulabatungda ma mayumda halakle aduga mafamduda magi mapana salamba lambi edu mana matung inkre sida mapana salamba lambi haribasi angang sing adubu mahi tamiba adubune Rabiya gi khonjel na amu makha tarai leibak asida leiriba nupi khudima aigi isa nupi yauna Akira gumna Thouna leiba miwai ama oheninge ngasai makai film horokpada wari lirakkhibadu Rabiya oiramle Akira ga Siddharth ka gari macha amada puna lakpadu ulaga film asi matwang saida loisile